ꯂꯩꯈꯤꯕ ꯊꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯃꯔꯤ ꯑꯣꯏꯈꯤ ꯉꯁꯤꯅ ꯂꯝꯂꯥꯟꯕ ꯅꯪꯕꯨ ꯀꯜꯂꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯤꯕ ꯋꯥꯈꯜ ꯅꯪꯅ ꯂꯥꯟꯈ꯭ꯔꯕꯁꯨ ꯂꯥꯟꯈꯤꯗꯦ ꯊꯃꯣꯏꯁꯤꯃꯗꯤ ꯅꯣꯡꯊꯥꯡ ꯐꯤꯔꯦꯞꯄꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯕ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯎꯍꯜꯂꯤ ꯑꯗꯨꯒ ꯇꯥꯝꯅꯥꯗꯅ ꯑꯉꯝ ꯇꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯍꯩꯈ꯭ꯔꯦ ꯑꯃꯨꯛꯇꯗ ꯃꯤꯠꯌꯦꯡ ꯑꯅꯤ ꯊꯣꯛꯅ ꯎꯍꯟꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔ ꯄꯦꯁꯦꯟꯁꯦ ꯑꯩ ꯗꯤꯁꯆꯥꯔꯖ ꯇꯧꯕꯤꯔꯒꯦ ꯗꯤꯁꯆꯥꯔꯖ ꯇꯧꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯂꯩꯈꯤꯗꯧꯔꯦ ꯄꯦꯁꯦꯟ ꯑꯃꯅ ꯗꯣꯛꯇꯔꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯦ ꯂꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯍꯤ ꯀꯌꯥ ꯖꯦꯜꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯐꯥꯏꯟ ꯑꯣꯏꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯤꯍꯟꯕ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯨꯗꯤ ꯀꯅꯥ ꯑꯃꯅ ꯎꯔꯣꯏ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯄꯦꯁꯦꯟꯅ ꯗꯣꯛꯇꯔꯗ ꯍꯔꯥꯁꯃꯦꯟ ꯄꯤꯔꯦ ꯍꯥꯏꯅ ꯑꯍꯨꯕ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯍꯥꯟꯅ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯕꯒ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯅꯥ ꯑꯃꯅ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯖꯩ ꯑꯗꯨꯅ ꯇꯥꯝꯅꯥꯗ ꯋꯥ ꯈꯔ ꯉꯥꯡꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯅꯣꯡꯊꯥꯡꯁꯤ ꯏꯃꯣꯟ ꯃꯣꯜꯂꯒ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯅꯤ ꯖꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯐꯤꯔꯦꯞꯄꯅ ꯆꯤꯟꯐꯥ ꯄꯨꯕꯅꯤ ꯗꯣꯛꯇꯔ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯇ ꯅꯣꯂꯣꯛꯂꯤꯕꯁꯦ ꯎꯁꯤꯟꯕ ꯉꯝꯗꯕꯤ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯕꯁꯨ ꯀꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛ ꯑꯃꯅꯗꯤ ꯎꯈꯤ ꯀꯌꯥꯗꯁꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯤꯕ ꯃꯖꯥꯏꯕꯦꯝꯃꯕꯨ ꯁꯦꯂꯨꯡꯕꯅ ꯅꯣꯡꯊꯥꯡ ꯊꯃꯣꯏꯗ ꯈꯨꯖꯟꯅ ꯁꯤꯛꯈ꯭ꯔꯕꯁꯨ ꯇꯞꯊꯔꯛꯏ ꯑꯁꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯅꯤ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯔꯣꯏ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯃꯁꯨꯗ ꯑꯩ ꯊꯣꯏꯅ ꯃꯥꯏꯟ ꯇꯧꯁꯤꯟꯗꯦ ꯗꯣꯛꯇꯔ ꯐꯤꯔꯦꯞꯄꯟ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯛꯏ ꯁꯤꯅꯤ ꯅꯪꯅ ꯈꯪꯗꯕ ꯈꯦꯠꯅꯕꯁꯦ ꯃꯤꯔꯛ ꯇꯤꯟꯕ ꯑꯃꯒ ꯀꯅꯥꯝꯇꯗ ꯇꯤꯟꯅꯕ ꯍꯩꯇꯕ ꯅꯪꯒꯒꯤ ꯃꯔꯛꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯕꯦꯕꯥꯔ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯤꯉꯥꯎꯅꯤ ꯉꯥꯎꯅꯤ ꯆꯪꯃꯤꯅꯤ ꯍꯥꯏꯅ ꯍꯟꯗꯣꯛ ꯁꯔꯨꯛ ꯃꯤꯁꯤꯡ ꯃꯤꯔꯨ ꯀꯛ ꯂꯥꯎꯅ ꯍꯩꯁꯤꯡꯅ ꯆꯤꯡꯂꯦꯝꯕ ꯑꯣꯏꯌꯨ ꯑꯗꯨꯝꯕꯗꯨ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯩ ꯐꯤꯔꯦꯞꯄꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯣꯡꯊꯥꯡ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯇꯥꯝꯅꯥꯒꯤ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯃꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯕ ꯄꯥꯝꯈꯤꯗꯦ ꯑꯁꯦꯡꯕ ꯗꯣꯛꯇꯔ ꯑꯐꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯅ ꯅꯣꯡꯊꯥꯡ ꯀꯟꯈꯠꯈꯤꯕꯗꯣ ꯁꯥꯎꯅꯤꯡꯈꯤ ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯔꯝꯁꯨ ꯆꯨꯝꯈꯤ ꯅꯣꯡꯊꯥꯡꯅ ꯐꯤꯔꯦꯞꯄꯒ ꯃꯥꯒꯤꯒꯤ ꯃꯔꯛꯇ ꯊꯠꯆꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗꯨꯗ ꯁꯥꯎꯈꯤꯕꯅꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯛꯏ ꯑꯁꯥꯎꯕꯒꯤ ꯄꯤꯔꯥꯡꯗꯣ ꯃꯤꯠꯂꯨ ꯅꯥꯃꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯅꯪꯁꯨ ꯆꯪꯉꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯒꯤ ꯑꯅꯥꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯣꯏꯅꯤꯅ ꯏꯔꯥꯡ ꯇꯧꯅ ꯂꯩꯔꯦꯅꯦ ꯀꯨꯟꯖꯣꯁꯨ ꯆꯪꯉꯛꯄꯅꯤ ꯂꯥꯎꯅꯔꯛꯄꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯨꯅ ꯆꯦꯟꯆꯞ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯅꯔꯦ ꯀꯩꯗꯧꯅꯔꯦ ꯐꯤꯔꯦꯞꯄꯅ ꯄꯥꯕꯣ ꯇꯥꯝꯅꯥꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯤ ꯁꯨꯛꯁꯥꯎ ꯁꯥꯎꯒꯟꯗꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ ꯇꯥꯝꯅꯥꯅ ꯃꯝꯆꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯁꯤ ꯃꯐꯝꯁꯦ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯑꯗꯨꯗꯩ ꯃꯍꯥ ꯆꯟꯗꯥꯟꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯅꯥꯀꯟꯗꯩ ꯅꯨꯄꯤꯗꯨꯒ ꯑꯝꯇ ꯇꯥꯟꯊꯣꯛꯀꯣ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ ꯀꯨꯟꯖꯣꯗꯤ ꯗꯣꯛꯇꯔ ꯅꯣꯡꯊꯥꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯉꯤ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯔꯝꯃꯤ ꯇꯥꯝꯅꯥ ꯀꯤꯕꯒꯤ ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯦ ꯐꯤꯔꯦꯞꯄꯅ ꯑꯣꯏꯅ ꯅꯣꯡꯊꯥꯡꯒꯤ ꯃꯈꯨꯠ ꯁꯝꯃꯒ ꯊꯣꯛꯂꯣ ꯂꯥꯌꯦꯡꯁꯨ ꯂꯥꯌꯦꯡꯕꯤꯕ ꯐꯠꯇꯦꯁꯨ ꯍꯥꯏꯕ ꯑꯁꯤ ꯃꯅꯥꯛ ꯂꯩꯔꯨꯅꯨ ꯇꯥꯝꯅꯥꯅ ꯁꯥꯎꯅꯤ ꯈꯪꯅ ꯈꯪꯅ ꯈꯨꯗꯥꯡ ꯁꯝꯈꯤꯕꯅꯤ ꯐꯤꯔꯦꯞꯄꯗꯣ ꯇꯥꯝꯅꯥꯒꯤ ꯃꯥꯅ ꯉꯝꯗꯨꯅꯇ ꯆꯠꯀꯦ ꯃꯥꯒꯤ ꯃꯇꯨꯡ ꯈꯨꯗꯤꯡꯃꯛꯅ ꯏꯜꯂꯛꯎ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯃꯥꯅ ꯌꯥꯗꯦ ꯎꯠꯈꯤꯕꯅꯤ ꯊꯣꯛꯈꯤꯕꯗꯣ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯛꯅ ꯌꯦꯡꯍꯧꯏ ꯀꯟꯅ ꯐꯥꯖꯤꯜꯂꯒ ꯁꯥꯎꯕ ꯈꯥꯡꯕ ꯑꯣꯏꯅ ꯂꯥꯛꯇꯅ ꯄꯤꯂꯣꯗꯨꯅ ꯊꯣꯡꯂꯣꯝꯗ ꯂꯪꯈꯤ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯂꯗꯅ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯊꯦꯝꯃꯤ ꯃꯥꯝꯆꯧꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯤꯅꯤ ꯋꯥꯈꯜ ꯈꯔ ꯇꯥꯎꯅꯦ ꯏꯕꯨꯡꯉꯣ ꯐꯤꯔꯦꯞꯄꯅ ꯇꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯩꯅꯤ ꯈꯟꯒꯅꯨ ꯅꯪꯕꯨ ꯀꯜꯂꯤꯕꯅꯤ ꯑꯄꯪꯕ ꯅꯪꯕꯨ ꯀꯜꯂꯤꯕꯅꯤꯀꯣ ꯃꯝꯆꯧ ꯑꯩ ꯁꯤꯗ ꯂꯩꯔꯗꯤꯅꯦ ꯅꯥꯕꯒ ꯑꯝꯇ ꯐꯔꯔꯣꯏ ꯃꯄꯥꯟ ꯊꯪꯕꯗ ꯁꯣꯛꯏꯁꯦ ꯐꯔꯁꯨ ꯃꯅꯨꯡꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯛꯀꯅꯤ ꯍꯣꯏꯅꯦ ꯍꯧꯖꯤꯛꯃꯛ ꯑꯩ ꯍꯥꯏꯅꯔꯨꯒꯦ ꯁꯣꯏꯗꯅ ꯍꯜꯂꯁꯤ ꯃꯥꯝꯆꯧꯅ ꯌꯥꯅꯕ ꯍꯥꯏꯅꯅꯤ ꯁꯥꯎꯕ ꯐꯔꯣꯁꯦ ꯍꯦꯛ ꯌꯥꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯁꯣꯝꯗꯁꯨ ꯅꯣꯡꯊꯥꯡꯒꯤ ꯀꯦꯕꯤꯟꯗ ꯐꯝꯃꯤꯟꯅꯩ ꯐꯤꯔꯦꯞꯄꯅ ꯃꯥꯒꯤ ꯔꯨꯃꯥꯜꯗ ꯏꯁꯤꯡ ꯕꯣꯇꯜ ꯆꯣꯠꯍꯜꯂꯒ ꯅꯣꯡꯊꯥꯡꯒꯤ ꯈꯖꯥꯏꯗꯣ ꯏꯪꯍꯟꯅꯕ ꯄꯤꯔꯛꯄꯅꯤ ꯅꯣꯛꯃꯤ ꯑꯆꯣꯠꯄ ꯔꯨꯃꯥꯜꯗꯨ ꯂꯧꯔꯒ ꯈꯖꯥꯏꯗ ꯇꯞ ꯇꯞ ꯅꯞꯄꯤ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯅꯪꯉꯣꯟꯗ ꯏꯀꯥꯏꯔꯦ ꯏꯠꯁ ꯑꯣꯀꯦ ꯐꯤꯔꯦꯞꯄ ꯑꯩ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯗꯤꯌꯦ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯃꯈꯜꯒꯤ
ꯅꯨꯡꯇꯤꯒꯤ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩ ꯊꯧꯗꯣꯛꯁꯦ ꯀꯅꯥꯝꯇ ꯈꯪꯍꯜꯂꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯅꯥꯀꯣꯡ ꯌꯧꯍꯜꯂꯣꯏ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯤꯗꯣ ꯐꯤꯔꯦꯞꯄ ꯈꯤꯇꯪ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ ꯃꯥꯅ ꯈꯟꯕꯗꯣ ꯅꯣꯡꯊꯥꯡꯅ ꯍꯥꯏꯗꯣꯔꯛꯄꯗ ꯑꯗꯨꯕꯨ ꯅꯨꯡꯗ ꯁꯣꯔ ꯍꯣꯟꯗꯣꯛꯏ ꯇꯥꯝꯅꯥ ꯗꯁꯥ ꯇꯥꯔꯔꯣꯏ ꯈꯟꯕꯅ ꯁꯤꯃꯁꯨ ꯈꯪꯉꯤ ꯇꯥꯝꯅꯥꯅ ꯃꯔꯝ ꯂꯩꯇꯅ ꯅꯣꯡꯊꯥꯡꯒꯤ ꯃꯥꯏꯗ ꯈꯨꯠꯄꯥꯛꯅ ꯊꯥꯒꯗꯕ ꯂꯩꯇꯦ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯊꯧꯑꯣꯡ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯖꯣꯁꯨ ꯊꯣꯡꯖꯤꯜꯂꯒꯤ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯗꯣꯛꯇꯔ ꯅꯣꯡꯊꯥꯡꯁꯨ ꯈꯤꯇꯪ ꯂꯦꯝꯅ ꯐꯝꯈ꯭ꯔꯦ ꯌꯦꯁ ꯀꯝ ꯏꯟ ꯀꯨꯟꯖꯣꯅ ꯆꯪꯁꯤꯜꯂꯛꯄꯒ ꯅꯣꯡꯊꯥꯡꯅ ꯐꯝꯍꯜꯂꯤ ꯐꯝꯂꯕ ꯇꯨꯡꯗ ꯀꯨꯟꯖꯣꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯃꯧꯁꯦ ꯗꯤꯁꯆꯥꯔꯖ ꯇꯧꯕꯤꯔꯣ ꯌꯨꯝꯗ ꯐꯖꯅ ꯁꯦꯟꯅꯖꯔꯒꯦ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯅꯣꯡꯊꯥꯡꯗꯤ ꯃꯈꯥ ꯇꯥꯅ ꯂꯩꯊꯍꯟꯅꯤꯡꯉꯤ ꯐꯤꯔꯦꯞꯄꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯕꯅ ꯀꯩꯁꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯌꯥꯝ ꯏꯔꯤꯇꯦꯇꯤꯡ ꯑꯣꯏꯕꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯤ ꯃꯥꯅ ꯄꯥꯝꯈꯤꯗ꯭ꯔꯗꯤ ꯄꯥꯝꯗꯕꯅꯤ ꯑꯗꯨꯅ ꯄꯥꯕꯨꯡ ꯍꯥꯏꯔꯤꯁꯤꯅ ꯐꯗꯧ ꯃꯥꯜꯂꯤ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯊꯧꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯄꯦꯁꯦꯟꯒꯤ ꯐꯦꯃꯤꯂꯤꯒ ꯈꯟꯅꯕꯤꯔꯣ ꯅꯣꯡꯊꯥꯡꯅ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯗꯤꯁꯆꯥꯔꯖ ꯇꯧꯅꯕ ꯆꯦ ꯏꯔꯒꯦ ꯑꯗꯨꯒ ꯐꯖꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯣ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯊꯦꯡꯕꯅꯤꯅ ꯑꯗꯨꯒ ꯃꯁꯥꯁꯤꯁꯨ ꯌꯥꯝ ꯁꯣꯜꯂꯤ ꯀꯣꯛꯇ ꯁꯣꯛꯍꯧꯗ ꯅꯪꯒ ꯅꯥꯆꯦꯞꯇ ꯈꯛ ꯁꯣꯛꯍꯧꯔꯤꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯁꯔꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔꯗꯤ ꯂꯨꯕꯅꯤ ꯌꯥꯝ ꯂꯥꯏꯅꯁꯨ ꯈꯜꯍꯟꯅꯤꯡꯗꯦ ꯍꯌꯦꯡ ꯄꯨꯊꯕꯤꯔꯣ ꯀꯨꯟꯖꯣꯅ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔꯅ ꯋꯥꯅ ꯍꯣꯠꯅꯕꯤꯕꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯅꯣꯡꯊꯥꯡ ꯃꯃꯣꯟꯅꯩ ꯐꯤꯔꯦꯞꯄꯅ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯈꯤꯒꯦ ꯍꯣꯏ ꯑꯦꯃꯔꯖꯦꯟꯁꯤ ꯅꯠꯇ꯭ꯔꯃꯛꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯐꯤꯔꯦꯞꯄ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯝꯃꯤ ꯋꯥꯍꯩꯒꯤ ꯃꯍꯨꯠ ꯄꯥꯎꯈꯨꯝ ꯃꯇꯧꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯀꯨꯟꯖꯣꯒꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥ ꯂꯩꯕ ꯋꯥꯔꯗꯇꯅꯤ ꯐꯤꯔꯦꯞꯄꯅ ꯊꯣꯡꯖꯤꯜꯗ ꯂꯦꯞꯍꯧꯔꯒ ꯀꯨꯟꯖꯣꯅ ꯃꯅꯨꯡ ꯆꯪꯉꯛꯏ ꯇꯥꯝꯅꯥꯗꯤ ꯄꯣꯠꯀ ꯌꯣꯟꯕ ꯂꯣꯏ ꯂꯣꯏꯔ ꯂꯩꯔꯝꯂꯦ ꯑꯦ ꯊꯨꯃꯟꯗ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯀꯣꯛꯀꯗꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯨꯈꯤꯅꯨ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯚꯦꯠꯀꯁꯦ ꯊꯥꯡꯒꯠ ꯊꯥꯡꯗ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ ꯃꯗꯨ ꯅꯨꯄꯤꯗꯣ ꯑꯩ ꯃꯥꯌꯣꯛꯅꯕ ꯌꯥꯝ ꯇꯜꯂꯦ ꯍꯣꯏ ꯃꯥꯅ ꯑꯩ ꯀꯜꯂꯤ ꯀꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯏꯁ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯏꯗ ꯂꯥꯏꯕꯛ ꯐꯩꯗ ꯀꯨꯟꯖꯣ ꯑꯩꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯐꯕ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯐꯤꯔꯦꯞꯄꯁꯨ ꯇꯥꯕꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯇꯧꯔꯝꯒꯅꯤ ꯇꯥꯝꯅꯥꯁꯨ ꯍꯔꯥꯎꯏ ꯏꯄꯪ ꯍꯦꯛ ꯄꯪꯉꯤ ꯑꯁ ꯌꯥꯝ ꯋꯥꯖꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯃꯣꯟꯒ ꯅꯣꯛꯂꯤ ꯄꯣꯠꯅꯤ ꯐꯤꯔꯦꯞꯄꯁꯨ ꯊꯣꯡꯗꯨꯗꯩ ꯎꯕꯅ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯀꯨꯟꯖꯣꯒ ꯇꯥꯝꯅꯥꯒꯒꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕꯅ ꯃꯈꯥ ꯇꯥꯅ ꯇꯥꯗꯧꯒꯤ ꯈꯤꯇꯪ ꯅꯛꯁꯤꯜꯂꯒ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯣ ꯍꯥꯏꯔꯛꯀꯦ ꯀꯨꯟꯖꯣꯅ ꯄꯨꯡꯗꯣ ꯉꯟꯈꯠꯂꯒ ꯍꯌꯦꯡꯅꯦ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯄꯤꯒꯦ ꯍꯥꯏꯔꯛꯏ ꯗꯤꯁꯆꯥꯔꯖ ꯂꯦꯇꯔꯗꯣ ꯍꯥ ꯍꯌꯦꯡ ꯑꯁ ꯇꯜꯂꯦ ꯂꯥꯏꯃ ꯉꯁꯤ ꯑꯍꯤꯡꯁꯦ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯥꯛ ꯆꯥꯈꯣꯡ ꯑꯃꯇꯪ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯗ ꯂꯣꯏꯔꯅꯤ ꯂꯤꯟꯊꯣꯏ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯎꯡꯂꯒ ꯐꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯗꯨꯁꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯃꯥ ꯍꯣ ꯃꯥꯎ ꯅꯪꯒꯤ ꯐꯣꯟꯗꯤ ꯂꯤꯟꯊꯣꯏ ꯐꯤꯡ ꯐꯤꯡꯅ ꯃꯥꯏꯊꯣꯡ ꯁꯦꯝꯈꯤ ꯃꯆꯥꯅ ꯎꯈꯤꯅꯤ ꯂꯣꯠꯆꯩ ꯑꯗꯨꯕꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯄꯥꯒꯤ ꯐꯣꯇꯣ ꯃꯃꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯕꯣꯔꯤꯁ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯊꯨꯒꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯥꯟ ꯏꯆꯦꯅ ꯅꯨꯄꯥ ꯀꯣꯏꯈꯠꯂꯛꯄꯁꯤꯗ ꯅꯣꯏ ꯃꯇꯝꯒꯤ ꯔꯣꯃꯥꯟꯁ ꯅꯤꯡꯁꯤꯡꯉꯛꯄ ꯃꯥꯜꯂꯤꯗ ꯍꯥꯏ ꯋꯥꯆꯣꯏ ꯌꯥꯝ ꯄꯥꯝꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯃ ꯕꯣꯔꯤꯁꯁꯨ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯄꯥꯕꯨꯡꯒꯤ ꯐꯣꯇꯣ ꯀꯣꯜꯂꯒ ꯀꯔꯤꯒꯤ ꯅꯥꯄꯤꯁꯨ ꯉꯝꯃꯤꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯕꯨ ꯅꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯃꯥꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯈꯔ ꯐꯔꯕꯅꯤ ꯅꯄꯥꯅ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤ ꯁꯦꯟꯅꯕꯗ ꯀꯌꯥꯝ ꯋꯥꯔꯛꯏ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯛꯇ꯭ꯔꯦꯀꯣ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤꯕꯅꯤ ꯑꯩꯅ ꯈꯔ ꯈꯪꯍꯧꯕ ꯑꯃꯗꯤ ꯂꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯀꯦꯕꯤꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯛꯄ ꯅꯌꯨꯝ ꯄꯥꯜꯂꯣꯅ ꯇꯠꯇꯅ ꯏꯟꯁꯤꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯃꯥ ꯅꯪ ꯌꯨꯝ ꯄꯥꯟꯈꯤꯅꯣꯅ ꯀꯞꯄꯗ ꯏꯃꯥꯁꯨ ꯌꯥꯎꯅ ꯀꯞꯄꯗꯣ
ꯑꯗꯨꯃꯗꯤ ꯊꯃꯣꯏꯗ ꯀꯥꯎꯕ ꯉꯝꯗꯦ ꯍꯧꯖꯤꯛꯐꯥꯎ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯅꯆꯦꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯋꯥꯕ ꯈꯪꯉꯛꯑꯕꯅꯤ ꯅꯪꯗꯤ ꯑꯋꯥꯕ ꯃꯁꯛ ꯀꯌꯥ ꯎꯔꯛꯇꯦ ꯅꯪꯒꯤ ꯃꯥꯃꯣꯁꯤꯡꯅ ꯐꯖꯅ ꯀꯤꯍꯟꯈ꯭ꯔꯕꯅꯤꯅ ꯉꯥꯎꯁꯤꯟꯅꯔꯣꯏꯗ ꯀꯩꯁꯨ ꯑꯗꯣ ꯏꯃꯥꯅ ꯄꯥꯕꯨꯡ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯀꯞꯄꯗꯣ ꯀꯞꯄꯨꯔꯅꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤꯗ ꯀꯞꯄ ꯅꯠꯇꯦ ꯃꯇꯝꯗꯣ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯒꯤꯅꯤ ꯃꯥꯒ ꯑꯩꯒꯒꯤ ꯅꯤꯡꯁꯤꯡꯕꯗ ꯋꯥꯒꯗꯕ ꯋꯥꯔꯤꯗꯤ ꯅꯤꯡꯁꯤꯡꯉꯨꯅꯨ ꯅꯣꯛꯀꯗꯕ ꯁꯥꯎꯅꯤꯡꯒꯗꯕ ꯑꯣꯏ ꯅꯤꯡꯁꯤꯡꯉꯨ ꯑꯗꯣ ꯏꯃꯥꯏ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯔꯤꯁꯦꯠ ꯇꯧꯕꯗ ꯃꯥꯝꯆꯧꯒꯤ ꯅꯝꯕꯔ ꯌꯥꯎꯈ꯭ꯔꯦ ꯃꯣꯟ ꯃꯌꯥꯗ ꯂꯩꯕꯅꯤ ꯂꯧꯈꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯈꯔ ꯈꯜꯂꯒꯅꯦ ꯍꯥꯄꯛꯎꯀꯣ ꯑꯍꯤꯡ ꯋꯥꯔꯤ ꯇꯥꯒꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯂꯧꯔꯒ ꯊꯣꯔꯛꯏ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯏ ꯃꯅꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯤ ꯃꯃꯥꯅ ꯇꯥꯒꯗꯕ ꯋꯥꯔꯤꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯃꯥꯝꯆꯧꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯁꯨ ꯅꯧꯅ ꯁꯦꯞ ꯑꯃꯨꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯀꯣꯜꯁꯨ ꯇꯧꯁꯤꯜꯂꯤ ꯃꯃꯥꯟꯅꯕꯗꯧꯅ ꯄꯨꯜꯂꯛꯄꯅꯤꯅ ꯑꯃꯗꯁꯨ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯤ ꯑꯁ ꯃꯥꯝꯆꯧ ꯑꯩ ꯍꯥꯟꯅꯩ ꯅꯨꯄꯤꯗꯣ ꯀꯥꯏꯅꯔꯦꯕꯣ ꯑꯃꯃꯨꯛ ꯀꯣꯏꯔꯁꯤꯔꯅ ꯈꯜꯂꯕ ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯂꯩꯔꯦ ꯑꯦ ꯀꯩꯗꯧꯕꯩ ꯀꯥꯏꯅꯔꯤꯕ ꯅꯪꯒꯤ ꯕꯨꯂꯦꯠꯇꯨꯗ ꯀꯦꯜꯂꯛꯎ ꯌꯥꯗ꯭ꯔꯒꯅ ꯊꯥꯔ ꯑꯃ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯂꯩꯈꯥꯏꯗꯣꯏꯕ ꯑꯩꯗꯤ ꯑꯁ ꯊꯥꯔꯗꯨꯗꯤ ꯇꯜꯂꯦꯗ ꯑꯗꯣ ꯕꯔꯅꯥ ꯑꯅꯧꯕ ꯑꯃ ꯊꯣꯛꯄꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯣ ꯕꯔꯅꯥꯗꯨꯗꯤ ꯑꯔꯦꯝꯕ ꯃꯤꯒꯤ ꯒꯥꯔꯤꯅꯤ ꯈꯔ ꯅꯩꯕ ꯑꯃ ꯊꯧꯒꯥꯏꯁꯤꯗꯅ ꯀꯥꯔ ꯅꯠꯇꯕ ꯀ꯭ꯔꯦꯇꯥ ꯑꯅꯧꯕ ꯑꯃ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯒꯅ SUV ꯑꯃ ꯊꯧꯁꯤ ꯂꯦꯇꯦꯁ ꯃꯣꯗꯦꯜꯗ ꯃꯥꯝꯆꯧ ꯂꯣꯟ ꯂꯧꯕꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯤ GST ꯇꯦꯛꯁ ꯃꯌꯥꯝꯁꯤꯗ ꯀꯦꯁ ꯑꯣꯏꯅ ꯒꯥꯔꯤ ꯂꯧꯕ ꯉꯝꯄꯣꯠꯇꯦ ꯃꯥꯝꯆꯧꯅꯅꯦ EMI ꯍꯨꯟꯒꯦ ꯗꯥꯎꯟ ꯄꯦꯃꯦꯟꯅ ꯑꯩꯅ ꯑꯣꯏꯗꯣꯏꯔꯣ ꯅꯣꯛꯂꯛꯏ ꯀꯔꯤꯒꯤ ꯅꯪꯅ ꯄꯨꯊꯣꯛꯇꯣꯔꯤꯕꯅꯣꯅꯦ ꯅꯇꯩꯃ ꯍꯥꯏꯔ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯔꯅꯥꯏ ꯍꯣꯠꯅꯈ꯭ꯔꯦ ꯑꯩꯉꯣꯟꯗꯩ ꯇꯥꯜꯂꯛꯇ꯭ꯔꯦ ꯇꯣꯂꯣꯞꯁꯦ ꯐ꯭ꯔꯤꯗ ꯃꯥꯡꯉꯕꯅꯤꯅꯦ ꯃꯥꯝꯆꯧꯅ ꯉꯥꯎꯃꯟꯗꯅ ꯑꯗꯨꯅ ꯏꯁꯦꯟꯒꯤ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯈꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯕꯣꯔꯤꯁ ꯅꯣꯛꯃꯤ ꯂꯨꯈꯝꯗ ꯍꯣꯠꯂꯒ ꯑꯗꯣ ꯃꯥꯝꯆꯧ ꯑꯩꯈꯣꯏ ꯏꯃꯥ ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯇꯥꯍꯜꯂꯛꯀꯅꯨ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯁꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩ ꯌꯥꯔꯣꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯍꯟꯕꯤꯔꯦ ꯐꯔꯦ ꯊꯝꯃꯒꯦ ꯍꯌꯦꯡ ꯁꯨꯇꯤ ꯑꯃꯗ ꯑꯄꯥꯝꯕ ꯈꯜꯂꯨꯔꯁꯦ ꯍꯣꯏ ꯊꯝꯖꯔꯣ ꯊꯝꯅꯈ꯭ꯔꯦ ꯕꯣꯔꯤꯁ ꯃꯃꯣꯟꯗꯣꯏ ꯃꯥꯒꯤ ꯃꯥꯝꯆꯧꯁꯤ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕꯅꯤ ꯑꯗꯨꯅ ꯆꯥꯟꯅꯖꯈ꯭ꯔ ꯄꯣꯠꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯐꯥꯎ ꯃꯃꯥꯟꯅꯕ ꯀꯧꯗꯦ ꯃꯥꯝꯆꯧꯒ ꯆꯠꯃꯤꯟꯅꯩ ꯑꯁ ꯁꯤ ꯑꯣꯏꯔꯗꯤ ꯃꯪꯒ ꯅꯨꯡꯉꯥꯏꯔꯅꯤ ꯇꯨꯝꯃꯒꯦ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯐꯣꯟꯗꯣ ꯄꯤꯕꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 9:30 ꯍꯦꯜꯂ ꯐꯥꯎ ꯗꯤꯁꯆꯥꯔꯖ ꯄꯦꯄꯔ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯅ ꯈꯨ ꯀꯥꯝꯕ ꯍꯧꯔꯛꯏ ꯀꯨꯟꯖꯣꯁꯨ ꯇꯥꯝꯅ ꯉꯥꯡꯅꯕꯗ ꯑꯋꯥꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ 9 ꯇꯥꯔꯛꯑꯦ ꯋꯥꯏ ꯁꯪꯉꯦ ꯈꯜꯂꯤꯉꯩ ꯗꯣꯛꯇꯔ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯟꯊꯔꯒ ꯂꯩꯔꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯗꯤꯁꯆꯥꯔꯖ ꯄꯦꯄꯔ ꯐꯪꯉꯤ ꯄꯨꯡ 12 ꯇꯥꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛ ꯐꯝꯃꯒ ꯅꯤ ꯍꯦꯛ ꯇꯥꯏ ꯀꯨꯟꯖꯣꯁꯨ ꯇꯥꯝꯅꯥꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯤꯡꯕꯅ ꯃꯊꯪ ꯀꯥꯏꯔꯛꯄꯁꯤꯗ ꯑꯃꯨꯛ ꯑꯣ ꯈꯣꯡꯅ ꯀꯞꯅꯤꯡꯉꯛꯄ ꯑꯗꯨꯏꯅꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗ꯭ꯔꯒꯦꯅꯦ ꯀꯥꯟꯅꯗꯦ ISTB ꯄꯥꯎ ꯊꯥꯔꯛꯑꯣ ꯉꯁꯤꯒꯤ ꯉꯔꯥꯡ ꯀꯩ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯄꯥꯎ ꯌꯧꯔꯝꯃꯅꯤ ꯍꯌꯦꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡꯅ ꯃꯌꯦꯛ ꯁꯦꯡꯉꯅꯤꯗꯅ ꯑꯗꯣ ꯃꯥꯝꯆꯧ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯑꯝꯇ ꯇꯝꯗ ꯌꯥꯗꯕꯅꯤꯀꯣ ꯑꯇꯩ ꯂꯥꯏꯔꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯌꯨꯝꯗꯒ ꯆꯠꯄꯤꯕ꯭ꯔꯣ ꯀꯨꯟꯖꯣ ꯍꯩꯅ ꯈꯨꯝꯃꯤ ꯂꯠꯄ ꯅꯠꯇꯦ ꯆꯠꯂꯨꯏ ꯁꯦꯜ ꯀꯌꯥ ꯄꯤꯔꯝꯒꯦ ꯈꯔ ꯌꯥꯝ ꯄꯤꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯗꯁꯥ ꯂꯣꯏꯕ ナꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯅꯛꯅꯕ ꯃꯤꯈꯩꯗꯤ ꯗꯁꯥ ꯃꯆꯦꯠ ꯂꯣꯏ ꯊꯨꯡꯒꯅꯤ ꯍꯣꯏꯗ ꯃꯥꯝꯆꯧ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯅꯪꯒꯤ ꯋꯥꯗꯦ ꯃꯤꯒꯤꯗ ꯋꯥꯔꯒ ꯂꯩ ꯄꯨꯟꯁꯤꯁꯦ ꯇ꯭ꯔꯦꯖꯦꯗꯤ ꯐꯤल्म ꯌꯥꯝ ꯃꯥꯜꯂꯛꯏ ꯃꯤꯔꯣꯠ ꯑꯣꯏꯔꯒ ꯌꯦꯛꯅꯕ ꯃꯌꯥꯝꯁꯦ AK-47 ꯑꯃ ꯄꯥꯏꯔꯒ ꯊꯛ ꯀꯥꯞꯊꯠꯇ꯭ꯔꯗꯤ ꯄꯦꯟꯗꯧ ꯃꯥꯟꯗꯦ ꯀꯨꯟꯖꯣ ꯇꯥꯝꯅꯥꯅ ꯋꯥ ꯉꯥꯡꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯗꯨꯗ 이베마 ꯅꯪꯃꯨꯅ ꯈꯣꯜꯁꯤꯔꯅꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯐꯝꯖꯤꯜꯂ ꯊꯝꯕꯗ ꯁꯣꯔ ꯊꯤꯡꯉꯤ ꯑꯗꯨꯅ ꯈꯔ ꯂꯥꯎꯊꯣꯛꯇ꯭ꯔꯗꯤ ꯄꯦꯜꯂꯣ ꯌꯥꯗ꯭ꯔꯦ ꯖꯦꯜꯗ ꯍꯋꯥꯏ ꯆꯥꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯃꯁꯨ ꯃꯥꯝꯆꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯃꯔꯤ ꯊꯣꯛꯅꯗꯕ ꯑꯩꯒꯤꯗꯃꯛ ꯅꯄꯥꯅ ꯆꯥ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯀꯞꯅꯤꯡꯉꯤꯗ ꯍꯣꯏꯁꯦ ꯇꯨꯃꯤꯟꯅ ꯉꯥꯛ ꯄꯣꯊꯥꯔꯣ ꯊꯣꯛꯈ꯭ꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯅꯤꯡꯈꯣꯝꯕꯗ ꯂꯣꯏꯅ ꯇꯥꯏꯁꯤꯟꯈ꯭ꯔꯦ ꯀꯣꯀꯤꯂꯥ ꯍꯤꯡꯍꯧꯔꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯕ ꯅꯤꯡꯈꯣꯝꯕꯗ ꯃꯔꯥꯜ ꯄꯤꯁꯤꯟꯈ꯭ꯔꯦ ꯀꯣꯔꯠꯇ ꯍꯤꯌꯔꯤꯡ ꯇꯧꯗ꯭ꯔꯤꯉꯩ ꯀꯣꯀꯤꯂꯥ ꯉꯁꯤꯗꯤ ꯅꯤꯡꯈꯣꯝꯕꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯅꯤꯡꯈꯣꯝꯕꯁꯨ ꯖꯦꯜ ꯌꯧꯗ꯭ꯔꯤ ꯂꯣꯀꯞꯇ ꯂꯩꯔꯝꯃꯤ
ꯑꯅꯤꯃꯛꯇꯣ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯣꯀꯤꯂꯥ ꯈꯔ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯒ, ꯅꯤꯡꯈꯣꯝꯕ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ꯫ ꯅꯤꯡꯈꯣꯝꯕ ꯃꯔꯨ ꯂꯨꯏ ꯈꯨꯃꯛꯇꯦ, ꯃꯆꯤꯟ ꯂꯦꯡꯉꯛꯇ꯭ꯔꯕꯁꯨ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯑꯣꯡꯗꯨꯅ ꯇꯥꯛꯏ꯫ ꯈꯣꯡꯒꯨꯜ ꯑꯃꯗ ꯁꯥ ꯄꯨꯂꯞ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯈꯣꯡꯒꯨꯜꯁꯦ ꯅꯪꯅ ꯃꯅꯤꯡ ꯍꯜꯂꯒ ꯃꯨꯊꯠꯂꯝꯃꯨ꯫ ꯁꯗꯥꯟꯕꯅ ꯁꯥ ꯄꯨꯂꯞ ꯐꯥꯍꯟꯒꯨꯝꯁꯤ꯫ ꯅꯤꯡꯈꯣꯝꯕ ꯈꯤꯇꯪ ꯅꯣꯟꯈꯠꯂꯛꯏ, ꯀꯣꯀꯤꯂꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯟꯗꯛ ꯄꯂꯦꯟꯗ ꯗ꯭ꯔꯒꯁ ꯈꯔꯁꯨ ꯐꯥꯔꯦ, ꯑꯗꯨꯁꯨ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯁꯨ ꯂꯩꯔꯣꯏ, ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛꯇꯨꯁꯨ ꯅꯪꯅ ꯁꯤꯟꯕꯅꯤ꯫ ꯗ꯭ꯔꯒꯁꯇꯨ ꯐꯥꯕꯗ ꯀꯤꯁꯣꯔꯅ ꯅꯪꯕꯨ ꯀꯟꯕꯤꯌꯨ ꯌꯥꯗꯕꯒꯤ ꯅꯪꯅ ꯃꯆꯥꯅꯨꯄꯤ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯈꯨꯝꯃꯨ꯫ ꯅꯤꯡꯈꯣꯝꯕꯅ ꯈꯨꯝꯃꯛꯇꯕꯗꯨꯗ, ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ, ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯅꯪꯒꯤ ꯅꯔꯥꯜ ꯑꯣꯏꯍꯜꯂꯛꯀꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ, ꯂꯣꯏꯅꯃꯛ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯈꯛ ꯁꯤꯕꯅ ꯐꯩ꯫ ꯍꯥꯏꯔꯝꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯈꯣꯝꯕ ꯇꯨꯡꯃꯥꯡ ꯑꯅꯤꯗ ꯊꯠꯇꯨꯅ ꯂꯩꯈꯤꯕꯅ ꯆꯦꯟꯐꯝ ꯂꯩꯇꯦ꯫ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯛꯏ, ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯀꯤꯕ ꯂꯩꯇꯕ ꯅꯤꯡꯈꯣꯝꯕ ꯍꯧꯖꯤꯛꯇꯗ ꯊꯛ ꯊꯛ ꯅꯤꯡꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯜꯂꯛꯄꯗ ꯊꯃꯣꯏ ꯁꯣꯟꯊꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯀꯨꯟꯖꯣ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯎꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯆꯠꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯇꯣꯝꯇ ꯂꯩꯍꯧꯕꯒ ꯐꯤꯔꯦꯞꯄꯁꯨ ꯅꯥꯏ ꯇꯥꯏ ꯍꯥꯏꯕꯒ ꯉꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯛꯄꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯐꯤꯔꯦꯞꯄ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯡꯂꯨꯗꯦ, ꯍꯟꯖꯤꯜꯂꯒ ꯑꯃꯨꯛ ꯐꯝꯗꯣꯛꯈꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯉꯥꯛ ꯂꯩꯇꯦ ꯃꯤꯅꯤꯠ 10 ꯀꯥꯟꯅꯔꯒ ꯈꯤꯡꯉꯤ, ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯇꯦ꯫ ꯊꯑꯣꯏꯅꯕꯨ ꯍꯥꯡꯒꯠꯇ꯭ꯔꯤꯕ꯭ꯔꯥ, ꯃꯥꯅ ꯈꯔ ꯊꯦꯡꯅ ꯂꯥꯛꯄꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯃꯥꯕꯨ ꯀꯨꯞꯁꯦꯟꯁꯟꯅꯕ ꯃꯤꯅꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ꯫ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯁꯨ ꯄꯥꯏꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯁꯤꯜꯂꯤ, ꯑꯗꯨꯀꯥꯟꯗ ꯄꯥꯏꯔꯛꯏ꯫ ꯒꯦꯠ ꯍꯥꯡꯉꯨ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ꯫ ꯅꯌꯨꯝꯂꯁꯦ? ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯊꯑꯣꯏꯅ ꯂꯥꯛꯏꯅꯤ, ꯄ꯭ꯂꯤꯖ ꯒꯦꯠꯁꯦ ꯑꯝꯇ ꯍꯥꯡꯉꯨꯕ꯫ ꯀꯣꯜ ꯀꯛꯊꯠꯈ꯭ꯔꯦ ꯇꯥꯝꯅꯥꯗꯣ, ꯍꯪꯉꯛꯇꯧꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯁꯥꯗ ꯄꯣꯁ ꯈꯤꯇꯪꯒ ꯁꯦꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯏꯌꯣꯟꯅꯅ ꯍꯪꯉꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯍꯟꯗꯦ, ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯣꯝꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯄꯥꯝꯗꯦ꯫ ꯄꯨꯡꯈꯥꯏ ꯈꯨꯗꯤꯡꯒꯤ ꯃꯥ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅꯕ ꯒꯦꯠꯀꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯇꯥꯝꯅꯥꯒꯤ ꯋꯥꯆꯦꯞꯇ ꯊꯥꯖꯤꯜꯂꯤ ꯄꯣꯠꯅꯤ꯫ ꯑꯃꯗꯨꯁꯨ ꯎꯏ, ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯩ ꯍꯧꯅꯕꯤ ꯒꯦꯠ ꯍꯥꯡꯂꯨꯗꯦ꯫ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯟꯖꯣꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯅ ꯂꯥꯞꯅ ꯎꯕꯗꯨꯗ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯩ ꯍꯥꯏꯕꯗꯣ ꯏꯀꯥꯏꯖꯕꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯍꯟꯈꯤꯕꯗꯣ ꯀꯨꯟꯖꯣ ꯎꯍꯧꯗ꯭ꯔꯦ꯫ ꯀꯨꯟꯖꯣꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯇꯥꯝꯅꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯒꯦꯠ ꯍꯥꯡꯍꯜꯂꯤ, ꯑꯗꯨꯒ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯇꯥꯝꯅꯥ ꯈꯛꯇꯅꯤ ꯇꯨꯝꯗ꯭ꯔꯤꯕ꯫ ꯑꯍꯤꯡꯁꯦ ꯀꯌꯥ ꯇꯨꯝꯃꯨ ꯌꯥꯒꯟꯗꯦ꯫ ꯑꯍꯤꯡꯗꯅ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯅ ꯊꯦꯡꯅ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯂꯩꯔꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯤꯔꯦꯞꯄꯁꯨ ꯇꯦꯛꯁ ꯊꯥꯖꯤꯜꯂꯛꯏ꯫ ꯀꯣꯜ ꯄꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯅ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯔꯛꯏꯅꯤ꯫ ꯍꯌꯦꯡ ꯑꯝꯇ ꯎꯅꯁꯦ, ꯃꯈꯥ ꯇꯥꯅ ꯎꯅꯁꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯔꯣꯏ꯫ ꯅꯦꯛꯁ ꯃꯦꯁꯦꯖ, ꯃꯐꯝꯅ ꯂꯚ ꯔꯣꯗ, 2 PM ꯁꯥꯐ꯫ ꯑꯃꯗꯅ, ꯑꯩ ꯉꯥꯏꯔꯝꯃꯒꯦ, ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯅꯪꯅ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯉꯥꯏꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯗꯤ ꯐꯤꯔꯦꯞꯄꯗꯤ ꯃꯅꯤꯄꯨꯔꯁꯤꯗꯩ ꯃꯥꯡꯈ꯭ꯔꯅꯤ꯫ ꯅꯪꯅ ꯎꯅꯤꯡꯗꯕ ꯑꯩꯁꯦ ꯁꯨꯛꯎ ꯎꯗꯅꯕ ꯂꯣꯠꯀꯅꯤ꯫ ꯂꯣꯠꯄ ꯌꯥꯝ ꯍꯩ ꯑꯩꯗꯤ꯫ ꯇꯦꯛꯁꯇꯨ ꯄꯥꯔꯕꯁꯨ ꯍꯜꯂꯝꯗꯦ꯫ ꯃꯥꯡꯈ꯭ꯔꯅꯤ ꯂꯣꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯄꯣꯛꯂꯨꯗꯦ꯫ ꯃꯃꯤꯠꯇꯨꯝ ꯆꯦꯅ ꯎꯏꯁꯤꯜꯂꯒ ꯇꯨꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯣꯡꯁꯨ ꯉꯥꯟꯈ꯭ꯔꯦ, ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯐꯣꯟ ꯌꯦꯡꯂꯨꯕꯗ ꯇꯥꯝꯅꯥꯒꯤ ꯇꯦꯛꯁ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯐꯖꯅ ꯃꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯦ ꯈꯪꯉꯤ꯫ ꯃꯥꯅ ꯅꯣꯡꯊꯥꯡꯒꯤ ꯃꯤꯁꯪꯗ ꯋꯥ ꯈꯔ ꯉꯥꯡꯉꯨꯕꯗꯨꯅ ꯈꯣꯏꯁꯥꯎꯅꯩ ꯃꯁꯥꯗꯣ ꯇꯧꯐꯝꯒ ꯈꯪꯖꯗꯦ꯫ ꯉꯔꯥꯡꯁꯨ ꯅꯥꯏꯠ ꯇꯥꯕꯗ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯇ꯭ꯔꯕꯅꯤ꯫ ꯂꯩꯈꯥꯏ ꯇꯥꯗꯕ ꯃꯔꯤꯁꯤꯅ ꯁꯨꯝ ꯑꯃꯁꯨ ꯑꯣꯠꯅꯔꯦ ꯈꯟꯕꯒꯤ ꯉꯁꯤꯗꯤ ꯂꯩꯈꯥꯏ ꯇꯥꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯒꯕ ꯈꯪꯕ ꯉꯝꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯇꯥꯝꯅꯥꯅ ꯂꯥꯛꯅꯕ ꯇꯦꯛꯁ ꯊꯥꯖꯤꯟꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯒꯨꯗ ꯃꯣꯔꯅꯤꯡ, ꯍꯣꯔꯦꯟ ꯁꯣꯏꯒꯅꯨ꯫ ꯑꯃꯨꯛ ꯁꯠ ꯀꯛꯊꯠꯂꯒ, ꯃꯁꯤ ꯍꯥꯏꯕ ꯌꯥꯗꯦ, ꯑꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯃꯨꯛ ꯄꯤꯁꯨꯝ ꯁꯨꯛꯈꯤ꯫ ꯑꯁꯨꯛꯌꯥꯝ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯑꯅꯝ ꯀꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ? ꯏꯁꯧ ꯂꯥꯡꯕꯒ ꯁꯥꯎꯕꯒ ꯈꯛ ꯍꯩꯕ, ꯅꯣꯛꯄ ꯍꯩꯇꯕ ꯅꯨꯄꯤꯁꯦ? ꯑꯩꯅ ꯁꯤꯗ ꯉꯥꯎꯔꯤꯁꯤꯁꯨ ꯉꯛꯇꯕ ꯉꯝꯗꯦ꯫ ꯐꯤꯔꯦꯞꯄ, ꯅꯪꯅ ꯍꯦꯛ ꯅꯨꯡꯁꯤꯔꯨꯕ ꯅꯨꯄꯤꯁꯤꯃ
ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯤꯔ ꯀꯩꯅꯣꯝ ꯇꯧ ꯍꯦꯛ ꯇꯧꯏ ꯁꯣꯝꯗꯁꯨ ꯕ꯭ꯔꯁ ꯀꯩꯀꯩ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯉꯛꯄꯗ ꯀꯨꯟꯖꯣꯒ ꯇꯥꯝꯅꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯛꯅꯕ ꯆꯥ ꯀꯞ ꯑꯃꯃꯝ ꯍꯩꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯕꯥꯏꯒꯤ ꯌꯨꯝꯗ ꯂꯩꯈꯤ ꯇꯥꯝꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯀꯥꯟꯗ ꯃꯇꯣꯝꯗ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯩꯈꯤꯕꯗꯩ ꯂꯧꯔꯨꯗ꯭ꯔꯤ ꯇꯥꯝꯅꯥ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛ ꯐꯝꯃꯛꯏ ꯃꯥꯝꯆꯧ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯂꯥꯛꯏ ꯀꯨꯟꯖꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯝꯆꯧꯒ ꯍꯣꯔꯦꯟ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯄꯨꯡ ꯀꯌꯥꯗꯅꯣ 12 ꯑꯗꯥꯏꯗꯅꯤ ꯑꯗꯣ ꯂꯕ ꯔꯣꯗ ꯑꯝꯇ ꯆꯠꯁꯦ ꯂꯕ ꯔꯣꯗꯁꯦ ꯀꯥꯏꯗꯅꯣ ꯂꯕ ꯄꯟꯕꯅꯤꯅ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯐꯝꯅꯤ ꯅꯪꯗꯤ ꯀꯅꯥ ꯎꯅꯗꯣꯏꯕ ꯄꯥꯈꯪ ꯑꯃ ꯀꯨꯟꯖꯣ ꯅꯣꯛꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯅꯣꯛꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯕ ꯀꯨꯟꯖꯣ ꯅꯣꯛꯄ ꯈꯨꯗꯛꯇ ꯑꯃꯨꯛ ꯂꯦꯞꯄꯒ ꯐꯤꯔꯦꯞꯄꯔꯣ ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯔꯛꯏꯔꯣ ꯑꯩ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯍꯥ ꯀꯥꯔ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯗ꯭ꯔꯥꯏꯚꯔ ꯁꯥꯔꯒ ꯐꯝꯃꯣꯕ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯅꯤꯃ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯁꯥꯎꯕ ꯐꯔꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯁꯨꯄ ꯐꯔꯣꯏ ꯁꯥꯎꯖꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯏꯔꯥꯡ ꯇꯧꯕ ꯍꯩꯇꯕ ꯑꯩꯗꯤ ꯈꯔ ꯁꯥꯎꯖꯤꯟꯅꯗ꯭ꯔꯗꯤꯅꯦ ꯃꯥꯝꯆꯧ ꯃꯥ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯕꯗꯧꯅ ꯏꯁꯥꯁꯦ ꯂꯣꯏꯅꯃꯛ ꯖꯤꯡ ꯂꯥꯎꯏ ꯃꯥꯏꯒ ꯅꯥꯀꯣꯡꯒꯁꯨ ꯕꯪ ꯕꯪ ꯁꯥꯏ ꯍꯥꯏꯕ ꯁꯣꯝꯗꯅ ꯀꯣꯀꯤꯂꯥꯅ ꯕꯤꯀꯤꯗ ꯐꯣꯟ ꯇꯧꯈꯤ ꯅꯪꯅ ꯊꯣꯛꯄ ꯁꯤꯜꯂꯒ ꯒꯥꯔꯤꯅ ꯊꯣꯝꯗꯠꯀꯦꯔꯥ ꯀꯤꯗꯅꯦꯞ ꯇꯧꯒꯦꯔꯥ ꯍꯥꯠꯇꯣꯛꯀꯦꯔꯥ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯊꯣꯝꯗꯠꯀꯦꯔꯥ ꯁꯤꯅꯦꯇ ꯄꯥꯎ ꯇꯥꯍꯜꯂꯛꯑꯣ